Folktale Manipur bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba phungga wari macha paurongna chingba kaya ama puzarake. Amadi mayamna nusibiduna channel asibu like, subscribe amadi share tawbasu kawbidanaba haizari. Wari asi matai thai nangai wari ni. Wari asigi mamingna HELOI ATOMBI. Khungang amada nupa amaga nupi amaga yumbaninarami. Makhoi ani asi nungai yaifaba karigumba amata lainabagi yumpanbagi machak amata watlamde. Adubu chahi 5-6 laiminarapka matam asi makhoi ani mamita macha ama phauba uramde. Macha amata oirabasu phangjanaba haiduna makhoi anina makhoigi mafam adwaida laiba laisang amada nungtigi iru maithajaraga asengba fi setuna ngamjaba hailai tamjaduna asumna nijarami. Ha khunbu khonbiri bi lairembi ima ibema aikhoi anibu nungsibiduna imom amata oiraba supinabiyu. Asumna nungti numit khudingi nijabana khangaudana laigi thaujaldagi nupi adu naupuраktuna mamom oibi ama phangjare. Mamom oibidu phangjaraba matung mathang mamom 6 amagasu phangjarani. Nupa nupi anidu mamom 8 phangjarabada harau nungaijare. Nongma numit amani makhoi anina laisang aduda chatuna lai aduda asumna amuk haijarani. Ha ima ibema lairembi ipa ibungo Ningthau nakhoi anigi thaujaldagi imom 8 phangjare makha tabadi ichapina biranu. Asi haiduna hailai tamjare lainasu makhoi anigi apambadu thunghanbire. Nongma haukibana mamom oibisingdo chawba sare pharakle. Makhoi 8 ki manungda mamom atonbi 8 subidu khara khajik mangauthi. Masak matoksu mahangna ihen heli. Mapa ibungo khangkoiba mama ibema khangkoibi anigi mateng su panglakle. Mapa mama anidi machasingi matengda harauje. Nongmagi numit amani mamom atonbina mapa mama anigi manakta changsinduna asumna hairami. Ipa ibungo ima ibema nachagi kari setkani chagani haibagi awatpa amatati leijate. Adubu nacha ngasidi karigumba amata hangjage. Mapana hayu ichana kari hainingliba. Baba leikaisigi miyamna aibu HELOI ATOMBIni hainaribasibu karigino. HELOI ATOMBI hairibasibu masak yamna thiba jala natraga yamna phajaba jala. Baba namom oibida mukta takpiyu. Ipagi imom oibi nakhoi nachinna naw 8 subaduda ichana 8 subi atonbi oibaduda aduk nungsiduna laknariban. Icha sidi thoina sauruganu. Mamana amuk makha tarai. Ibema HELOI ATOMBI hairiba layoibi 8 ki atonbi asidi onthokna phajai. Makhoi 8 ki manungda 8 subi asinasu ihen heli hainariban. Kharasu mating bathongna lei haidana sathiba laini hainariban. Mama mapana hairibadu munna taraba matung macha atonbi aduna asumna hairaklami. Phare ima adudi aisu aikhoi 8 ki atonbin ai ngasidagi HELOI ATOMBI gi saktam lauduna HELOI olage. Machagi wadu tabada mama oibidu pakhatna asumna hairai. Kari wanone ibema nangna ngangdibaduko HELOI haibasiti lain mina lai saba yaba nate haidene. Mamagi wagadu thoina tadana machanupi atonbina asumna amuk makha tarai. Ima HELOI ATOMBI se naha pakhangoiba kaya phaduna puki hainai ko. Aigi ichen tarukti hainaraga luhongkiba ngaktani. Aidi HELOI ATOMBI olabanina aigi apama nupa phaba tar. Yumda laklasu lamda boirasu hekta pharage. Asi hairamlaga macha atonbidu changkhre. Mamana ibema haideni nangbo. Mamadu amuksu mathanta asumna sonjahawi. Aigi atonbisi onthongnasu mangau thikhreda kadomda bu thoagaba. Macha nupi asigi matawne khungi miyamna hanadagi khara hainaduna leirakpane. Phajakraba mamom atonbiduna kethok chathoktana tawningbata tawrakpane. Nongmagi 8 subi atonbidu miyamna HELOI na olakpa jatni. HELOI da HELOI ni haina ngangnaba helakle. Masanasu
ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅꯁꯨ ꯀꯤꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯂꯛꯅꯕꯣꯏ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯪꯅꯛꯇꯤ ꯅꯛꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯈꯨꯟ ꯑꯗꯨꯃꯛꯇꯗꯅꯤ ꯑꯉꯥꯎꯕ, ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯕ, ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯉꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯗꯒꯤ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯂꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯕ ꯖꯥꯠꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯑꯈꯪ ꯑꯍꯩ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯅꯣꯡꯃꯗꯤ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯪꯂꯝꯃꯤ, "ꯃꯃꯥ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤꯡꯅ ꯉꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕ ꯂꯩ?" ꯃꯃꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, "ꯑꯣꯖꯥ, ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯛꯆꯤꯟꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯒ ꯑꯩꯒꯅ ꯃꯗꯨ ꯌꯥꯔꯣꯏ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯔ ꯈꯟꯅ ꯇꯤꯡꯈꯤꯕ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯣꯝꯇ ꯃꯆꯤꯗ ꯐꯝꯕ, ꯃꯤ ꯑꯃꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯧꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯇꯧꯔꯛꯂꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯁꯤꯅꯤ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛꯇꯤ ꯌꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯦ." ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯥꯁꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯛꯅꯔꯦ꯫ ꯊꯨꯅ ꯀꯥꯏꯗꯣꯛꯂꯒ ꯂꯨꯍꯣꯡꯕꯤꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯑꯣꯖꯥ, ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ, ꯐꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯧ ꯍꯦꯛꯇ ꯊꯤꯕꯤꯔꯗꯧꯅꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯋꯥ ꯑꯃꯇ, ꯍꯦꯂꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕ ꯑꯁꯤꯗꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯅ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ, ꯃꯈꯣꯏ 8ꯀꯤ ꯑꯇꯣꯝꯕꯤ ꯈꯪꯀꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯅꯦ꯫ ꯃꯗꯨꯒ ꯑꯣꯛꯅꯗꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ?" "ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯤꯡ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯋꯥꯔꯅꯦ?" "ꯅꯠꯇꯦ ꯑꯣꯖꯥ, ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯅꯁꯨ ꯃꯍꯥꯛꯁꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯜꯂꯕꯅꯤ ꯍꯥꯏ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯀꯧꯅꯩ꯫ ꯃꯃꯤꯡ ꯑꯣꯏꯅ ꯍꯦꯂꯣꯏ ꯀꯧꯕꯃꯛꯇꯤ ꯅꯠꯇꯦ." ꯃꯥꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯐꯔꯦ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯌꯣꯟꯗꯣ ꯃꯤꯗ ꯆꯪꯂꯕꯅꯤ, ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯀꯣꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯂꯣꯏꯒꯤ ꯆꯛꯇꯥ ꯊꯥꯒꯦ, ꯍꯦꯂꯣꯏꯅ ꯉꯥꯎꯔꯕ ꯑꯃꯒꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ." ꯃꯃꯥꯗꯨꯁꯨ ꯃꯆꯥꯁꯤꯗ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯕꯦꯝꯃ ꯍꯦꯂꯣꯏ ꯑꯣꯏꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯥ ꯆꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯈꯛ ꯂꯩꯔꯝꯗꯨꯅ "ꯂꯩꯌꯦ ꯂꯩꯌꯦ, ꯀꯅꯥꯅꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ" ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ "ꯅꯅꯦꯅꯦ" ꯍꯥꯏꯔꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ "ꯏꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ" ꯍꯪꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯍꯦꯂꯣꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯁꯨ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤꯀꯣ?" ꯂꯩꯁꯥꯕꯤꯗꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯃꯥꯅꯦ ꯏꯅꯦ." "ꯑꯗꯣ ꯏꯕꯦꯝꯃ, ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯉꯥꯎꯕ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅꯦ꯫ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯣ?" ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯊꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯦ, ꯏꯅꯦꯒꯤ ꯏꯆꯥ ꯉꯥꯎꯕ ꯐꯅꯤꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯈꯣꯏꯔꯝꯕꯤꯌꯨ꯫ ꯑꯗꯣ ꯑꯆꯥꯄꯣꯠꯇꯤ ꯃꯈꯜ ꯁꯨꯅ ꯍꯥꯞꯄꯤꯔꯛꯎ, ꯑꯗꯨꯒ ꯂꯥꯏ ꯗꯈꯤꯅꯥꯁꯨ ꯈꯔ ꯆꯥꯎꯍꯟꯕꯤꯔꯛꯎ꯫ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯏꯅꯦꯒꯤ ꯏꯆꯥꯗꯣ ꯉꯥꯎꯕ ꯐꯕꯒꯤ ꯋꯥ ꯂꯩꯇꯦ." ꯑꯉꯥꯎꯕꯒꯤ ꯃꯃꯥꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯍꯦꯂꯣꯏ 8ꯀꯤ ꯑꯇꯣꯟꯕꯤ ꯁꯥꯕꯁꯦ ꯄꯥꯜꯂꯦꯗꯅ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯐꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯌꯥꯍꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯅ "ꯆꯠꯅꯕ ꯇꯧꯔꯁꯤ, ꯅꯆꯥꯅꯨꯄꯥꯗꯨ ꯏꯔꯨꯖꯊꯣꯛꯍꯜꯂꯨ, ꯐꯤꯁꯦꯡ ꯐꯖꯕ ꯁꯦꯠꯍꯜꯂꯨ" ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯩꯔꯝ 8, ꯂꯩꯔꯝ 8, ꯀꯕꯣꯛ ꯅꯥꯆꯜ 8, ꯉꯥꯉꯧ 8ꯀꯤ ꯃꯊꯛꯇ ꯗꯈꯤꯅꯥ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯊꯧꯔꯥꯡ ꯇꯧꯔꯦ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯏꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯋꯥꯏ ꯇꯩꯔꯦ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯥꯌꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯥꯔꯒ
angauba nupa adu maning yumda onsinduna phamhalle. Maiba aduna mamai makha onduna phamlaga lai khurumnaba thaurangle. Nupadugi mama oibi pukning changna lai khurumnaba leijari. Matamduda leisabi heloi atonbini haibidu masak matau chung phiran chana ngaroi saban changbi kuchu tangang bi lai asengba macha manbidu kena tanap tapna tholakle. Maiba aduna leisabi aduda yengduna asumna hanglai. Ibema nangla heloi atonbi haibadubo. Leisabi adusu mani khura haina khumlaklami. Maibana makha tarai. Icha ibemana oidana kanana oini. Nasakna nasak phajariba. Lai macha asengbidu tholaklabra haidana khuradi khallurabani. Leisabi aduna angauba nupa aduda yenglaga phat hairai. Khura na laida katkadauribase aigi loina oiradawni. Khura na pubirakliba nupa asisu masak yamna phajai. Leisabi dugi wadu tabada angauba nupa adu leisabi aduda hangatna yenglakpani. Maduda makhoi ani michanaduna chaba makai yengnakre. Ngaihak adumna yengnaraba matung leisabi aduna maiba aduda khura lai thok tawbigadabani wa amata haijage imungda amukta changbiba yagadra hanglami. Maiba aduna yani ibema haiduna makhoi ani imungda changminnakre. Leisabiduna khura nupa asibu tasengna ngaurabra yengbadadi angauba mandi haina hairami. Maiba aduna asumna khumlai. Ibema khura haige taw nupa ase tasengna angauba makti nate heloi atonbi pamdana ngauribani. Leisabi aduna adudi phare khura hoina purakliba ngase thonglaga chaminarasi. Ai hekta thonglage. Aduga khurana mamadadi asumna haibiba tare. Nacha nupa ongnaba laido chatkre. Aduna amana mahuthuna sindaba yadre. Aduna ngasi mak heloi atonbi saribi leisabi asiga luhongbidaba yade takbiro. Khurasu angauba phahanbagin dakina chawna lawbiro. Aisu nupase aigi oihaurage. Maiba adusu leisabi adugi waduda yaraduna makhoi ani mapan thokminarakle. Maibana heloi atonbi phamba langbiro haiduna leisabidu nupa aduga mayoknana phamhalle. Maibana nakoi ani thungnaro haiduna faraba leiwa kaya thikre. Mama oibi adudasu nachagi phanaba phanbiyo haiduna nijaro haire. Angauba nupa aduga mama aduga diyamna thajana khurumli. Tanjaduda maiba aduna mama aduda asumna hairaklami. Ibema haujikti nachada oknaramba heloi chatkre. Aduna amuk hana laktanaba ngauba hudanaba mina onduna leiriba heloi atonbise masi oina sinjinhaurasi. Mama aduna leisabi aduda yenglaga ibema nangbu imau oijarage hairaklami. Leisabi adusu hangoirap tawna imana punamau oina lausinbirabadi nachagiti laiba phabani hairai. Angauba macha nupa adusu nupi aduda ngaukiduna wakhal loksing amuk lakle. Machana wakhal loksing amuk lakpaga nupi aduki paukumdu tabaga mama adudi aduki mati haraujakre. Tanjaduda leisabi aduki mama mapa anidusu mayumda halaklami. Nupa aduki mama aduna makoi anida macha nupibu mamau oijarage haina nijare. Leisabigi mama mapa anidunasu machana aigi nupati heloi atonbina phabagum phagani haibadu ningsingladuna yabire. Asumna yanarabada makhoi harauna ngadu thonglaga punna chaminare. Aduga laikai miyam taktuna chawna luhongbire. Maibasu dakina chawna phangduna makhun khunda hankre. Khangkoibi anisu macha atonbigi ngai sen phangduna watapadana nungaina